ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯎꯪꯗꯅ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤ ꯇꯥꯊꯝꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯤꯔꯒꯤ ꯌꯥꯎꯔꯤꯕ ꯃꯆꯩ ꯑꯃꯗ ꯆꯤꯡꯖꯒꯦꯕ ꯑꯦꯔꯥ ꯅꯨꯄꯥ ꯊꯣꯛꯇꯕ ꯁꯦ ꯃꯣꯏ ꯑꯅꯤ ꯀꯣꯏꯒꯦꯁꯨ ꯑꯗꯨꯝ ꯀꯣꯏꯅꯖꯔꯁꯅꯨ ꯊꯥꯗꯣꯏꯗꯣ ꯅꯪꯅ ꯂꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯇꯥꯊꯝꯕ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯅꯨꯡꯁꯤꯅ ꯁꯨꯍꯥꯏꯗꯤ ꯍꯥꯏꯗꯕꯅꯤꯅ ꯃꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈꯤ ꯇꯥꯕꯅꯤ ꯆꯠꯂꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯑꯗꯨꯕꯨ ꯈꯨꯄꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗ ꯍꯥꯏꯌꯨꯅꯦ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯅꯦ ꯋꯥꯡ ꯆꯥꯎꯕ ꯍꯦꯜꯂꯤ ꯀꯥꯏꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯤꯕꯤꯒꯗꯕꯗꯤ ꯅꯠꯇꯦꯀꯣ ꯂꯩ ꯁꯦꯠꯆꯜꯂꯛꯀꯅꯤꯍꯦ ꯐꯨꯅꯕ ꯇꯟꯕꯩ ꯋꯥꯅꯤ ꯅꯪ ꯍꯥꯠꯇꯣꯛꯑꯒꯦ ꯃꯅꯦ ꯉꯥꯏꯈꯣꯕ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯑꯩ ꯃꯅꯤꯒ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗ ꯅꯪ ꯌꯦꯜꯂꯛꯑꯅꯨ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯌꯦꯡꯒ ꯂꯩꯕ꯭ꯔꯅꯦ ꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯣꯏ ꯀꯣꯏꯅꯩ ꯀꯩꯅꯣ ꯍꯣꯏ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕ ꯉꯥꯏꯈꯣ ꯍꯥꯏꯕ ꯅꯪ ꯊꯥꯗꯣꯏꯅ ꯈꯝꯃꯝꯃꯤꯅ ꯐꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯁꯟꯊꯅ ꯀꯟꯊꯠꯇꯅ ꯅꯪ ꯄꯥꯏꯗꯧꯗꯨꯅ ꯍꯦꯟꯅ ꯀꯤꯕꯤꯈ꯭ꯔꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯌꯥꯔꯦ ꯆꯠꯁ ꯂꯥꯛꯑꯣ ꯃꯤ ꯃꯆꯥꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯤꯀꯣ ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯣꯔꯥꯅꯤꯅ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯀꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯩꯅꯅꯦ ꯅꯕꯥꯏꯅꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯁꯥꯎꯅꯨ ꯀꯣꯃꯅꯤ ꯉꯧꯕꯤ ꯆꯠꯂꯣ ꯉꯥꯏꯈꯣꯕ ꯆꯠꯄ ꯌꯥꯔꯣꯏꯕ ꯂꯩꯃ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯏꯃꯥ ꯌꯥꯔꯣꯏꯕ ꯆꯠꯄ ꯌꯥꯔꯣꯏꯕ ꯉꯥꯏꯈꯣꯕ ꯂꯩꯃ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯁ ꯂꯣꯏ ꯁꯦꯔꯥꯟ ꯉꯥꯏꯈꯣ ꯇꯨꯔꯥꯟ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯇꯥꯔꯦ ꯌꯥꯔꯣꯏꯕ ꯆꯠꯈꯤꯕ ꯌꯥꯔꯣꯏꯕ ꯂꯩꯃ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯅ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯆꯠꯄ ꯉꯥꯏꯈꯣꯕ ꯌꯥꯔꯣꯏꯕ ꯑꯁ ꯁꯤꯅ ꯑꯃꯨꯛ ꯑꯗꯣꯝꯗꯤ ꯐꯥꯎꯗꯣꯔꯛꯏꯕ ꯑꯩꯈꯣꯏ ꯊꯣꯡꯗꯒꯤ ꯐꯥꯎꯗꯣꯛꯆꯔꯛꯏꯕ ꯌꯥꯏ ꯌꯦꯡꯗꯤ ꯌꯥꯝ ꯊꯨ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯪꯗꯣꯏꯕ ꯅꯃꯥꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯇꯥꯡꯀꯣꯟꯗꯨꯝ ꯑꯩ ꯆꯠꯈ꯭ꯔꯕꯁꯨ ꯑꯩ ꯏꯆꯥꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯃꯥ ꯑꯝꯇꯗꯤ ꯋꯥꯠꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯋꯥꯁꯛꯍꯜꯂꯤꯅꯤꯅꯦ ꯑꯩꯁꯦ ꯅꯃꯥꯏ ꯋꯥꯁꯛ ꯉꯥꯛꯇꯣꯔꯤꯅꯤꯅꯦ ꯃꯥꯜꯂꯤꯗꯀꯣ ꯃꯥꯜꯍꯩ ꯌꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯦꯡꯁꯟꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯟꯖꯥꯡ ꯍꯥꯎꯍꯜꯂꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯟꯈ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯈꯟꯖꯩꯁꯦ ꯏꯆꯟ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯩꯅꯣꯝ ꯇꯧꯍꯧꯗ ꯌꯥꯗꯦ ꯕꯦꯝꯃ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯅꯤꯁꯤꯗꯤꯅꯦ ꯑꯃꯠꯇꯅꯤ ꯉꯥꯔꯤ ꯉꯥꯇꯥꯏ ꯊꯨꯝ ꯊꯥꯎ ꯋꯥꯠꯂꯁꯨꯅꯦ ꯅꯪ ꯈꯨꯔꯥꯒꯤꯗꯤꯅꯦ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯩ ꯊꯝꯕꯤꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯂꯧꯕ ꯍꯦꯛꯇ ꯂꯥꯛꯎꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯣ ꯄꯥꯕ ꯀꯨꯏꯃꯟꯈ꯭ꯔꯦ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯌꯥꯏ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯪ ꯆꯥꯊꯣꯛꯑꯝꯃꯣꯅꯦ ꯑꯣ ꯊꯥꯗꯣꯏ ꯄꯥꯕꯅ ꯂꯥꯛꯄꯗ ꯉꯥꯔꯤꯗꯣ ꯈꯤꯇ ꯄꯤꯕꯤꯔꯛꯑꯣ ꯃꯣꯔꯣꯛ ꯃꯦꯠꯅꯅꯕ ꯉꯥꯔꯤ ꯂꯩꯇ꯭ꯔꯦ ꯌꯦ ꯑꯩ ꯉꯥꯔꯤꯗꯤ ꯂꯩꯗꯩꯅꯦ ꯀꯔꯝ ꯀꯥꯟꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯆꯥꯗꯕ ꯀꯨꯏꯃꯟꯗꯅ ꯃꯅꯝꯐꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯋꯥꯗꯣ ꯆꯕꯦꯡ ꯉꯥꯡꯉꯛꯀꯅꯨꯀꯣ ꯆꯦꯡ ꯁꯥꯏꯕꯝ ꯀꯥꯏꯅꯤ ꯅꯪ ꯑꯣ ꯆꯥꯛꯁꯤ ꯏꯪꯈ꯭ꯔꯗꯤ ꯂꯧꯈꯠꯄ ꯌꯥꯔꯣꯏꯌꯦ ꯄ꯭ꯔꯚꯞ ꯂꯥꯛꯑꯣ ꯈꯨꯔꯥ ꯉꯥꯔꯤ ꯄꯥꯏꯕꯤꯒꯤꯗ꯭ꯔꯥ ꯌꯥꯔꯅꯤꯗ ꯃꯥꯅ ꯊꯝꯐꯝ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯑꯩꯅ ꯂꯨꯈꯣꯝꯗ ꯑꯩꯅ ꯁꯒꯥꯏꯗ ꯊꯥꯡꯒꯠꯂ ꯊꯝꯃꯝꯕ